ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯇꯣ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯔꯤꯌꯗꯁ ꯃꯇꯝꯗ ꯌꯥꯝꯅ ꯄꯨꯛ ꯅꯥꯕ, ꯃꯨꯗ ꯁ꯭ꯋꯤꯡ ꯇꯧꯕ, ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯄ, ꯑꯣꯅꯤꯡ ꯂꯥꯎꯕ, ꯆꯣꯛꯊꯕ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯆꯥꯕ ꯐꯩ, ꯀꯔꯤ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯀꯃꯟ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯐꯨꯗ ꯇꯨ ꯕꯤ ꯏꯟꯀ꯭ꯂꯨꯗꯦꯗ ꯆꯥꯕ ꯌꯥꯕ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯏꯁꯤꯡ ꯑꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯑꯏꯪꯕ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯌꯣ, ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯅ ꯂꯩꯅꯕ, ꯀꯣꯛ ꯆꯤꯛꯄꯒꯨꯝꯕ ꯊꯣꯛꯇꯅꯕ꯫ ꯑꯗꯨꯕꯨ ꯄꯨꯛꯇ ꯌꯥꯝꯅ ꯕ꯭ꯂꯣꯇꯤꯡ ꯇꯧꯕ, ꯌꯥꯝꯅ ꯄꯨꯛꯇ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ, ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯁꯤꯡꯗꯣ ꯌꯥꯝ ꯆꯥꯡ ꯍꯦꯟꯅ ꯊꯛꯆꯟꯕꯤꯒꯅꯣ꯫ ꯑꯗꯨꯒ ꯎꯍꯩ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯕ ꯇꯔꯕꯨꯖꯀꯨꯝꯕ, ꯑꯗꯒꯤ ꯊꯕꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯕꯤꯌꯣ꯫ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯔꯒ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄꯁꯨ ꯐꯍꯜꯂꯅꯤ, ꯏꯁꯥꯗꯣ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯔꯒ ꯂꯩꯅꯕ꯫ ꯑꯗꯨꯒ ꯄꯤꯔꯤꯌꯗꯁ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯌꯥꯎꯕ ꯄꯣꯠꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯁꯨꯒꯔꯒꯤ ꯀ꯭ꯔꯦꯚꯤꯡ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯎꯋꯦ꯫ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯒꯨꯝꯕ, ꯍꯩꯅꯧ, ꯑꯗꯩ ꯑꯪꯒꯨꯔ ꯁꯨꯃꯥꯏꯅ ꯎꯍꯩ ꯋꯥꯍꯩ ꯑꯣꯏꯅ ꯆꯥꯕ, ꯃꯁꯥꯒꯤ ꯅꯦꯆꯔꯦꯜ ꯁꯨꯒꯔ ꯐꯪꯖꯕ ꯎꯍꯩ ꯋꯥꯍꯩꯁꯦ ꯑꯣꯏꯅ ꯆꯥꯕꯤꯌꯣ, ꯔꯤꯐꯥꯏꯟ ꯁꯨꯒꯔꯒꯨꯝꯕ ꯅꯠꯇꯕ꯫ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯑꯁꯪꯕ ꯌꯥꯝꯅ ꯆꯥꯕꯤꯌꯣ꯫ ꯕ꯭ꯂꯗꯇ ꯆꯠꯈꯤꯕ ꯑꯥꯏꯔꯟꯁꯤꯡ ꯈꯔ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯃꯦꯟꯁꯤꯟꯅꯕ, ꯃꯔꯨ ꯑꯣꯏꯅ ꯄꯥꯂꯛꯀꯨꯝꯕ, ꯁꯄ꯭ꯔꯥꯎꯠꯀꯨꯝꯕ, ꯃꯇꯣꯟ ꯊꯣꯛꯄ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯆꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ, ꯃꯉꯣꯟꯗꯒꯤ ꯑꯥꯏꯔꯟꯁꯤꯡ, ꯚꯤꯇꯥꯃꯤꯟꯁꯤꯡ ꯌꯥꯝꯅ ꯐꯪꯉꯦ꯫ ꯑꯗꯨꯒ ꯍꯋꯥꯏꯒꯤ ꯁꯔꯨꯛ ꯑꯣꯏꯕꯁꯤꯡ, ꯍꯋꯥꯏ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯕ ꯌꯥꯏ, ꯃꯈꯣꯏꯗꯒꯤꯁꯨ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯐꯪꯗꯣꯏꯅꯦ꯫ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯥꯕ ꯌꯥꯏ, ꯉꯥ, ꯌꯦꯔꯨꯝ, ꯌꯦꯟꯅꯆꯤꯡꯕ ꯍꯋꯥꯏ ꯁꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯐꯨꯠꯂꯒ ꯊꯛꯆꯟꯕꯤꯌꯣ ꯄꯤꯔꯤꯌꯗꯁ ꯃꯇꯝꯗ꯫ ꯃꯉꯣꯟꯗꯒꯤꯁꯨ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯜꯒꯨꯝꯕ ꯆꯣꯛꯊꯕ, ꯅꯥꯕ ꯈꯣꯠꯄꯗꯨꯁꯨ ꯐꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯣꯅꯤꯡ ꯂꯥꯎꯕꯒꯨꯝꯕꯗꯣ ꯑꯗꯨꯗꯁꯨ ꯍꯟꯊꯍꯜꯂꯦ꯫ ꯑꯗꯨꯒ ꯆꯤꯀꯟꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ, ꯃꯉꯣꯟꯗꯒꯤꯁꯨ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛ, ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯐꯪꯒꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯉꯥ ꯆꯥꯕꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯤ, ꯍꯞꯇꯥ ꯑꯃꯗ 2-3 ꯑꯗꯨꯝ ꯆꯥꯕ ꯌꯥꯏ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯉꯥꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯥꯏꯔꯟꯁꯤꯡ, ꯖꯤꯡ, ꯐꯣꯁꯐꯔꯁ, ꯄꯣꯇꯥꯁꯤꯌꯝ, ꯚꯤꯇꯥꯃꯤꯟ ꯕꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯐꯪꯉꯛꯇꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤꯗ ꯐꯪꯕ ꯉꯥꯁꯤꯡ ꯐꯪꯗ꯭ꯔꯒꯁꯨ ꯑꯣꯃꯦꯒꯥ 3ꯒꯤ ꯁꯄ꯭ꯂꯤꯃꯦꯟꯠꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯒ ꯌꯥꯏꯉꯪꯗ ꯑꯦꯟꯇꯤ-ꯄꯥꯁꯃꯣꯗꯤꯛ ꯏꯐꯦꯛ ꯍꯥꯏꯅ ꯑꯃ ꯌꯥꯎꯋꯦ꯫ ꯑꯇꯣꯞꯄ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯄꯤꯔꯤꯌꯗꯁꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯦꯟꯇꯤ-ꯄꯥꯁꯃꯣꯗꯤꯛꯁꯤꯅ ꯌꯨꯇꯦꯔꯁꯇ ꯑꯦꯛꯁꯄꯥꯟ ꯇꯧꯍꯜꯂꯒ ꯃꯦꯟꯁꯇ꯭ꯔꯨꯑꯦꯁꯟ ꯐ꯭ꯂꯣꯁꯦ ꯐꯖꯅ ꯄꯤꯔꯤꯌꯗꯁꯦ ꯂꯥꯛꯍꯟꯕꯗ, ꯅꯥꯍꯟꯗꯕꯗ ꯃꯇꯦꯡ ꯑꯣꯏ꯫ ꯑꯗꯨꯅ ꯌꯥꯏꯉꯪꯒꯤ ꯆꯥꯒꯨꯝꯕ, ꯆꯥꯗ ꯍꯥꯞꯄꯒ ꯊꯛꯄ ꯑꯩꯅꯁꯨ ꯁꯦꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯡꯒ ꯌꯥꯏꯉꯪꯒꯨꯝꯕ, ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝꯒ ꯌꯥꯏꯉꯪꯒ ꯊꯛꯄ ꯁꯤꯒꯨꯝꯕ ꯀꯥꯟꯅꯩ꯫ ꯁꯪꯒꯣꯝ ꯍꯩꯅꯗ꯭ꯔꯒꯗꯤ, ꯏꯟꯇꯣꯂꯦꯔꯦꯟꯁ ꯂꯩꯔꯒꯗꯤ ꯊꯛꯄꯤꯔꯨꯔꯅꯨ꯫ ꯅꯦꯛꯁꯇ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯆꯥꯕ ꯐꯩ ꯄꯤꯔꯤꯌꯗꯁꯇ ꯀꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯣ ꯃꯉꯣꯟꯗ ꯃꯦꯒꯅꯦꯁꯤꯌꯝꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯏ, ꯑꯗꯨꯅ ꯃꯁꯜꯁꯤꯡꯗ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯍꯟꯕ, ꯁꯤꯒꯨꯝꯕ ꯃꯨꯗ ꯁ꯭ꯋꯤꯡꯒꯨꯝꯕ ꯍꯟꯊꯍꯟꯕ ꯃꯇꯦꯡ ꯑꯣꯏ꯫ ꯑꯗꯨꯕꯨ ꯆꯣꯀ꯭ꯂꯦꯠ ꯆꯥꯕ ꯃꯇꯝꯗ 70% ꯀꯣꯀꯥ ꯕꯤꯟꯁ ꯄꯤꯌꯣꯔ ꯑꯣꯏꯕ ꯑꯣꯏꯅ ꯆꯥꯕꯤꯌꯣ, ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯀꯣꯀꯥ ꯌꯥꯝ ꯌꯥꯎꯗꯕꯁꯤꯡꯗꯤ ꯁꯨꯒꯔꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯋꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ, ꯐꯍꯟꯒꯗꯕꯗꯣ ꯋꯥꯔꯁ ꯑꯣꯏꯍꯟꯕ ꯌꯥꯎꯋꯤ꯫ ꯑꯜꯃꯟꯗꯒꯨꯝꯕ, ꯋꯥꯜꯅꯠꯀꯨꯝꯕ, ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯤꯡ, ꯅꯠꯁꯀꯩ ꯆꯥꯕ ꯐꯩ, ꯀꯥꯟꯅꯩ, ꯁꯤꯒꯨꯝꯕ ꯆꯥꯕ ꯌꯥꯏ꯫ ꯁꯪꯒꯣꯝ ꯑꯐꯝꯕꯒꯨꯝꯕ ꯆꯥꯕꯤꯌꯣ, ꯃꯉꯣꯟꯗꯁꯨ ꯒꯨꯗ ꯕꯦꯛꯇꯦꯔꯤꯌꯥ, ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯀꯨꯝꯕ ꯌꯥꯎꯋꯦ꯫ ꯁꯤꯅ ꯏꯁꯥꯗ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯇꯧꯔꯛꯀꯗꯕꯗꯣ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯅꯦꯛꯁꯇ ꯆꯥꯕ ꯌꯥꯗꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯊꯨꯝ ꯌꯥꯝꯅ ꯆꯥꯡ ꯋꯥꯡꯅ ꯆꯥꯕꯤꯒꯅꯣ, ꯁꯤꯅ ꯍꯦꯟꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯇ ꯕ꯭ꯂꯣꯇꯤꯡꯒꯨꯝꯕ ꯇꯧꯕꯗꯣ ꯆꯥꯡꯌꯥꯝꯅ ꯋꯥꯡꯍꯜꯂꯦ, ꯊꯨꯝꯒꯨꯝꯕ ꯌꯥꯝꯅ ꯆꯥꯕꯁꯤꯅ꯫ ꯅꯦꯛꯁꯇ ꯆꯤꯅꯤꯁꯤꯁꯨ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ, ꯗꯥꯏꯔꯦꯛ ꯑꯦꯚꯣꯏꯗ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝ ꯆꯥꯡ ꯋꯥꯡꯅ ꯆꯥꯕꯤꯒꯅꯣ꯫ ꯑꯗꯨꯒ ꯅꯦꯛꯁꯇ ꯀꯣꯐꯤꯒꯨꯝꯕ, ꯀꯦꯐꯤꯟ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯕꯁꯤꯅ ꯄꯨꯛ ꯅꯨꯡꯉꯥꯏꯍꯟꯗꯕ, ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯅ ꯀꯣꯐꯤꯒꯨꯝꯕꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯅꯨ꯫
ꯗ꯭ꯔꯤꯡꯁꯀꯨꯝꯕ ꯑꯜꯀꯣꯍꯣꯜ ꯀꯥꯔꯕꯣꯅꯦꯇꯦꯠ ꯗ꯭ꯔꯤꯡꯁ ꯃꯌꯥꯝ ꯁꯤꯃ ꯑꯦꯚꯣꯏꯗ ꯇꯧꯕꯤꯔꯣ, ꯊꯛꯄꯤꯔꯨꯔꯅꯨ꯫ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯕ, ꯁ꯭ꯄꯥꯏꯁꯤ ꯌꯥꯝꯅ ꯑꯣꯏꯕ, ꯗꯤꯞ ꯐ꯭ꯔꯥꯏ ꯑꯣꯏꯕ, ꯊꯥꯎꯗ ꯌꯥꯝꯅ ꯂꯨꯞꯄꯒ ꯇꯥꯎꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯆꯥꯕꯤꯔꯨꯔꯅꯨ꯫ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯂꯥꯎꯕ ꯍꯦꯟꯅ ꯊꯣꯛꯍꯜꯂꯛꯀꯅꯤ꯫ ꯔꯦꯗ ꯃꯤꯠ ꯑꯃ ꯐꯖꯅ ꯑꯦꯚꯣꯏꯗ ꯇꯧꯕꯤꯔꯣ꯫ ꯔꯦꯗ ꯃꯤꯠꯇ ꯑꯥꯏꯔꯟ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔꯒꯁꯨ ꯄ꯭ꯔꯣꯁꯇꯥꯒ꯭ꯂꯥꯟꯗꯤꯟ ꯀꯥꯏꯅ ꯑꯩꯒꯤ ꯄꯨꯛ ꯅꯥꯕꯗ ꯌꯥꯝꯅ ꯅꯥꯍꯜꯂꯤꯕ ꯍꯣꯔꯃꯣꯟꯁꯦ ꯁꯤꯒꯨꯝꯕ ꯁꯨꯡꯕꯗ ꯃꯥꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦꯕ, ꯑꯗꯨꯅ ꯔꯦꯗ ꯃꯤꯠꯀꯨꯝꯕ ꯑꯦꯚꯣꯏꯗ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯗ ꯄꯤꯔꯤꯌꯗꯁ ꯃꯇꯝꯗ ꯄꯨꯛ ꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯇꯧꯏ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯍꯦꯚꯤ ꯑꯦꯛꯁꯔꯁꯥꯏꯁ ꯅꯠꯇꯕ ꯌꯣꯒꯥꯒꯨꯝꯕ, ꯕꯣꯗꯤ ꯃꯁꯥꯖꯀꯨꯝꯕ ꯇꯧꯔꯒ ꯔꯤꯂꯦꯛꯁ ꯑꯣꯏꯍꯟꯕ ꯁꯤꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯄꯨꯛꯇ ꯋꯥꯇꯔ ꯕꯦꯒꯀꯨꯝꯕ ꯍꯥꯞꯄꯤꯕ, ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯄꯤꯔꯤꯌꯗꯁ ꯃꯇꯝꯗ ꯄꯨꯛ ꯌꯥꯝꯅ ꯅꯥꯔꯤꯁꯦ ꯑꯩꯒꯤ ꯌꯨꯇꯦꯔꯁꯇ ꯃꯁꯜꯒꯤ ꯀꯟꯇ꯭ꯔꯦꯛꯁꯟ ꯌꯥꯝꯅ ꯇꯧꯋꯦ, ꯑꯗꯨꯅ ꯄ꯭ꯔꯣꯁꯇꯥꯒ꯭ꯂꯥꯟꯗꯤꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯦ ꯌꯥꯝ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯑꯦ꯫ ꯃꯥ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯄꯨꯛꯁꯨ ꯌꯥꯝꯅ ꯅꯥꯔꯛꯑꯅꯤ, ꯑꯗꯨꯒ ꯃꯁꯜ ꯀꯟꯇ꯭ꯔꯦꯛꯁꯟꯌꯥꯝꯅ ꯍꯦꯟꯒꯠꯂꯦ, ꯁꯤꯅ ꯑꯩꯒꯤ ꯄꯨꯛ ꯅꯥꯍꯜꯂꯛꯏꯅꯤ꯫ ꯑꯗꯨꯒ ꯃꯨꯗ ꯁ꯭ꯋꯤꯡꯒꯨꯝꯕ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯍꯣꯔꯃꯣꯅꯦꯜ ꯏꯝꯕꯦꯂꯦꯟꯁ ꯌꯥꯝꯅ ꯑꯣꯏ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ꯫ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯤꯌꯗꯁ ꯂꯥꯛꯇꯕ, ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯦꯚꯤ ꯕ꯭ꯂꯤꯗꯤꯡ ꯑꯣꯏꯕ, ꯂꯥꯛꯄ ꯂꯥꯛꯇꯕ ꯁꯤꯒꯨꯝꯕꯒꯤꯗꯤ ꯗꯣꯛꯇꯔꯗ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯌꯣ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫